Mieng tabiri pumnamakpu ahanmamaktada taramna oksari. Ngasisu amuk miyamgidammakta anoba video mapuraga laksari. Ngasigi video asidi haujik Myanmar manungda soknariba lan asina Manipurda saithing piraktuna lanbung ama oirakpa yabagi phibam amadi masida India lengakna matam chana mieng changhaudrabadi Manipurna tungda oihaugadaba phibam singi matangdani. Manipurga hek thangnariba matam amada Burma haina khangnaramba haujikna Myanmar hairiba leibak asi Southeast Asia da resource marang kaina leiba tongan-tonganba manadaba phurup chamagi mathakta khundaba achauba leibak amani. Ingsuk 1948 ki January ki tang marida British tagi Burma asi maning tamle haina lauthokhi asumna British ki loila makhada leirambadagi maning makha tamba leibak ama haibadu oirakhi. Asumna Burma asi Democratic Socialist country ama oiraduna matam madugi Prime Minister oina khankhiba UNU hariba misak asigi makhada maromdom lengak charami. Masigi matung tarakpada ingsok 1962 gi matamda matam madugi Prime Minister UNU gi makhada maromdom lengak charamba leibak asi military singna kup ama chathabadagi democracy gi sakta mangkhiduna military gi makhada leibak sasan tawduna Burma asi military na panba leibak haibadu oikhi. Burma gi military junta gi lengak makhada leibak pumba martial law chatnakhi. Leibak adugi sakti pumnamak military singna paisinki. Masigi matung tarakpada ingsok 1974 adwagi matamda Burma leibak masamaki oiba anoba constitution nama semki. Aduga mamangda military singna pairamba power khudimak prajana mihut khanjaba single party gi oiba lengak ama lehalladuna makhoida sinathokibadagi Burma asi democracy da amuk hanjinba ngamki. Asumna Burma asi 1988 phawbadi prajana mihut khanjaba democracy gi lengak ama leirakhi. Masigi matung tarakpada amuk military junta singna democracy bu inthuraga military junta na amuk leibak adu paisinki. Masidagi amuk ingsok 1989 gi June gi tang 19 da Burma haina kauramba leibak asi Myanmar haina maming othokhi. Asumna Myanmar leibak asi military junta gi makhada ingsok 2011 phawba chahi kungo humdoi sakti paituna leirakhibani. Leibak asigi sanglaba itihasta miyam gi mihutna lengakpa democratic system na thajaba leibak ama haibadu oiba phanglakhide. Maning tamba leibak ama oina hek poklakpaga tongan-tongan da phurup kaya na puntuna siamliba Myanmar da ethnic oiba miengda machi da lan kaya hauduna Rengundagi Mandalay-dagi natraga Nepido-dagi mapung pana Myanmar sinma thungna lengakpa haibadu ngasi phawba ngamlaktri. Tongan-tongan ba ethnic group sing maming oina pallabada San, Kachin, Karen, Rakhine, Wa tangna chingba ethnic kayana makoigi oiba greater autonomy natraga maning tamba leibak ama siamnaba hotnabana Burmese singna mapung oiba sarkar ga lantingaduna lakhi. Sanglaba itihas asida junta gi lengak asi miyamna yaningdaba leiragasu Burmese singna makoigi oiba leibakki lamkhai machet taduna leibak macha thorokpa pamdabadagi nakoinana yaningdrabasu yaningdana lanmi gi lengak asibu sogatlaga lakhibani. Matam kuina lanmi gi lengak makhada leramlaba matungda Aung San Suu Kyi gi National League for Democracy NLD na mikhalda chauna mai paktuna Myanmar da ahanba oina civilian gi oiba lengak ama lingba haurakki. Adubu miyam gi mihutna semba lengak asi ingsok 2021 gi February gi tang amada military singna kup ama chatharaga military junta singna lengak amuk supnam paisinki. Masidagi lanmi gi mathakta yaningdaba hengalaktuna han ethnic arm group khaktaga junta ga lanthingnaramba adu haujikti junta gi jeknaba masing hengalaktuna Burmese masamakka Burmese military singa machi da khuthuknarakpadagi hanna lan gi saitheng yoromdaba Sagain division da akan malantham ama oirakhi. Sagain division asi Manipur ga lonariba Myanmar gi saruk ama oibana Sagain da lan chathabagi saitheng asi Manipur da su nangduna Myanmar dagi refugee kaya lan gi saitheng nangbadagi Manipur da chensinduna sagjafam loba phawba yauri. Asigumba geopolitics ki khudong chaba asi lauraga Manipur gi kha thangba Myanmar gi chin state tagi
Chin Kukizo Kangbuna Duntagi Lengak Mapangan Suntabagi Kudong Chaba Lauraga Makoigi Pangan Sagatpa Matam Masida Manipur Yauna Lam Kopchinduna Makoigi Jogam Haina Mingthonba Maning Makhatamba Lebak Amagi Manglandagi Sahi Asigi Megitang Ahumda Maitei Singi Matakta Landaba Horaki Asumna Sanglaba Sahi Kayagi Mamangdagi Hona Pak Chauraba Myanmar Hariba Lebak Asigi Apik Mafam Kaya Lalhobana Nongmai Paiba Khutpu Kayana Kantron Toraga Lay Masigisu Matakta Lebak Asigi Masing Yamdaba Lanmi Amasung Apaba Makalgi Langi Kusukulai Sing Laitaba Namaram Oiraga Kulai Paiba Lalhoba Kaya Irai Laina Laksin Mangamdaba Lebak Amasu Oi Masigisu Matakta Ngaihak Laitana Lanmi Sing Naku Toduna Democracy Sataba Lebak Ama Haibadu Oi Masina Maram Oiraga Maliam gi leibak singna samnabidaba mafam amasu oiri Maliam gi leibak singna paisa tharaktabana maram oiraga sokhat thaurangi thabak mayam ama pakhatpa ngamde amasung Maliam gi sokhattaba singi map ta yauraga leiri Military junta singna leipak ngakpagi chupli haikraba matungda masing yamlaba miyamna junta gi mathakta khongjang kaya changsinba haurakhi khongjang changsinba adu lanmi gi pawar sinaraga namthanaba hotnabadagi Lebak aduda leiba micham miyam kaya amasu military juntagi mathakta nongmai kapa horakhi asumna ingna chikna palamba lebak ama oiramba Myanmar asi hojikti lebak asida leiba lalhoba kayana pungkoi kusillaga lan choknaraga leire hojikti miyam suware lebak asigi mafam pumna maktasu irang langle kamdauna tatmaduna mapangan suntharakpa amasung khutlai paiba arm group kayana mapangan kangkhalakpa no haibasi nainabada aruba wafam amadi oiri Sainana Pagak Paina Lairamba Myanmar da ethnic ki waiba khutlai paiba lalhoba mayam asina mapangan kangkhalakuna leibak adugi mafam kaya marum khudum chansinkiba asi mapalgi ithil jaurabra haibasisu nainadaba yadriba hiram asigi matangda India su tuminna leisiliba asi maram sadaba oirakani Myanmar gi mathakta lalhoba da yauriba Chin Defense Force People Defense Force asi India da leiba kuki zo community singa amatta oi Maram aduna Myanmar da khudong chadaba thoklagana India da changsilaga saidangpham loba India da leiba nungaitragana Myanmar da amuk changsilaga lan tawbana chingba thabak kaya ama tawri Haujikti Myanmar gi Sagain region amasung Sin state ke saruk mayam ama makhoina paisin khre oirakliba anouba wathuk asigi matangda Myanmar laingaki President na handakta phongdokhibada haurakliba ihosing asi laksin bangam haudrabadi Myanmar asi maset kaya thokna kairagani haiki Myanmar gi hojik oriba geopolitical gi phibam amasung Manipur da hojik thokliba kangluk ki irang asi aikhoina tungna yengdaba yaroi kuki jo singna Myanmar India amasung Bangladesh ki lamgi saruk sing asi lawsillaga maning tamba leibak ama semnana bagi wakholon amal lei makhutana India gi machu ahumgi phiral pairi aduga nungdana maning tamba kuki gi leibak ama semnabagi lanthengnari oirakliba phibam sing asida India na tuminna leiri amasung Manipur gi tungi marai bakaramna thambiramgadage haibasi amamba lambida puraga chatli Myanmar gi tatma do phawa thingaina bangamba amasung Manipur Police Commando bu karisu leitana tawraba makhoina maitei natraga nagabu kayam lumna loramgadage haibasisu India na khanba chungani matang asida panjaningba wafamdi Myanmar gi wathok asina India da achauba singnaba ama oirakani asanba miyengda yenglaga kuki singi aggression thinghodrabadi nong maning makaiba matang amadi soidana lakani